Manipuri feature film Sunita, Humfutara Nithoirak Suba National Film Awards 2024 ge Best Manipuri feature film ge category da winner Oirakhre. National Film Award asi tongan ba category gi manung chenna Constitution ge schedule 8 ta yauriba masa masa gi loan da puthok chaba ge category da Manipur gi oina Sunita hairiba feature film asina Humfutara Nithoirak Suba National Film Award 2024 da yauraktuna lamdam asigi achauba fida makan mangamkhibani. Moirangthem Sunita Devi ki punsi wari de yumfam moiraga film asibu puthokliba mayang Imphal dagi yumnam Ajit ka SKTV ga khanaba unaba amada Ajit na hai hingduna leiriba miyoy mage biopic ama film oina puthoktuna miyam da khudol tamba ngamba haibasi araiba nate Sunita hairiba film asi puthokna bu honabada film asi gi script taret lak semdokpada chahi mari hena changkhe Film asin namna bukhonabada awaba kaya mayok nakrabasu film asin national gi thakta award fanglakani haibadi thazarude award fanglakpada asuki matik nungaiba fawi film asin namba gi equipment sing Guwahati da leiba Sony Venice tagi lawraga nongmada lising kunmari thiduna sizinaki masilamda masigi oinadi film da ahanba sizinaba equipment oigani Manipur gi film ayamba tapna malim gi thakte mingchat purakpa laikre adubu Manipur gi film sing hena fagat hanaba kari apamba leibage haibada Ajit na paukum piraduna hai Manipur gi film hena fagat hange hairabadi state asigi film policy ama mapung fana thambiba mathau tai film policy leitrabadi Manipur gi film chokhatpa wakini film policy laklabadi housing sale gi awaba kaya leinariba si khara makhai di kokpa ngamgani haiki aina tokjo film ama national award fangin lauthrakpada haraudo mi leroi ai tasem kyam harau yam nungai haitare maramdi aina expect tawrudaba porama sadani taaba nungai bdo edum fangi challenges haragadi biopic ma number is arrive oramdre aduju juji hingiba mi amagi biopic habadi mi amagi story aina ta hapchun baya de dana ko akoina khalli je ko film ka ayambani koi Manipur sine policy na amutang enforce to wiraga de je koi wakan maramdi kai na hakan na koi seda financier na producer ji leiti ba fajana policy magi makha semdoga grant na tagna any loan wagera mo wagera 1 crore na traga di film number je ya ponti ba adi akoi namjabani ko ya ponti ba aseng ba scale namadi number 1 akoi state film policy le mam darkar le adu natriga di akoi film putok yang wagi ni